Ngasigi wari asidi mayamna hektaba matamda yamna nungaitaba amadi angakpa thodok amagi warini. Malem asida mamana machagi damak tawba ngamdaba kari thabakpu leibage. Mama oibina machabu nungsidaba kana leibage machagi damak thawbum tara naupuraga awaba kaya khanglaga phanglaliba macha adabu mama oibi amana matau karamna hatpa ngamgani adubu ngasigi thodok asidi mahaki hek pokchaba macha amabu minungchi machet amata leitana hatkebagi warini. Wari asi taminatuna matau karamna mahaki macha makpu halibano haiba asi khangminasi. Sujana said Kolkata West Bengal da leibani mahak asi yamna heisingba yamna smart oina hauraki aduga mahakna master in physics tawrami Sanskrit su tamlami aduga data science amadi AI su tamlami asikhak natara Howard University dagi chahi ani fellowship su tawrongki maram machina Sujana asi yamna heisingba yamna smart oirongki Kolkata West Bengal dagi khara hena kanagadaba thabak kidamak Bangalore da chatlami Bangalore da Sujana na data science ki thabak ama tawrami adugi matungda AI ga mari leinaba thabak su tawrongki Sujana na Bangalore da thabak tawduna leirakpa asi chahi 12 helangki asumna noma Venkat Raman ga thenarami Venkat ki yum asi Kerala dagini aduga mahaksu Sujana ga wakhal manaba yamna smart oiba aduga data science amadi AI da interest oirami makhoi anina Bangalore da thengnabadagi makhoi anigi marakta nungsiba mari ama leirongki asumna matam khara leiraga 2010 da makhoi ani luhongamki makhoi ani yamna nungaiba punchi mahing ama hinglamki makhoi anigi thabak asi manaba interest manaba aduna nungaina leirongki sel thum tansinba amana amagi mateng pangnaduna nungsiba punchi ama hinglamki chahi khara leirba matung makhoi anina company ama haibadi startup ama tawrami madugi mamingna Mindful AI Labs ni makhoi anina startup adu fajana tawrami adubu marakta karigumba kharadagi Venkatna startup adu toklaga atopa company amada yarongki hojik makhoi gi startup asida Sujana mathanda lehaure adubu Sujana su ngamnaba mathanda oirabasu honarami hairiba asi makhoi ani matai manau oina leiribani adubu makhoi ani na company aduda punnadi thabak tawrongkide Venkatna startup adudagi thokiba matamda Sujana na matmoida nungaitaba kharadi phawrami adubu hojikmaki oina Venkatta hairamde asumna makhoi ani punna leiminarakpa aduna chahi mapan punna leiminaramki matam asida makhoi ihan hanba macha ama phanglamki hairiba matam asi 2019 dani makhoi angang adugi maming Chenmoy Kaurami miyoi ayambada luhonglaba matung angang ahanba phangma matamda mama mapa amadi macha aduga hena nungai yaipaba imung oinai adubu makoigi mafamdadi hairiba mayam asigi ona tainaramki makoigi machanapa phanglaba matung makoi anigi marakta hena wakhal chanaraktaba nungsinaraktaba angang adugi senabagi damak khana chainaba tawrami hairiba matam asi malem pumbagi oina lockdown tawriba matamni matam asida mipum khudimak yamna awaba ma oinarami sel nungi awaba business tawba yadaba corona dagi nadanaba akiba kaya amasu oiribani aduga yumgi mapanda atopa lamda sel tanduna thabak tawduna leiriba miyamgisu yumda halakpa yadabadagi nungsiraba imungi miyoising unaba phanglaroidra haibagi awaba amadi oinarami adubu Venkat amadi Sujana yumda makhoigi angang asiga leiminarabasu makhoi anigi mafamdadi nungaiba haibadu oiramkide makhoi anina 2019 dagi awaba khangdana matai manau oina leiminarakibani adubu 2022 August tha yaurakpada makhoi matai manau ani yam chauna marai taunaba khatnaba tawrongki matam aduda Venkatna magi nupi Sujana ga puna leiminaba ngamdabadagi yum thadukna chatkhirami makhoi su khanglamki adudi makhoi na khatnariba asidagi makhadana makhoi ani puna leiminaba ngamlaroi haiba makhoi ani na khatnaraga Venkatna yum thadukna chatkiba matung Sujana na police ta report ama ikalamki aibu Venkatna yam sathina phui haina matai manau khatnabagi damak police ta report ikhatpa haibasi yamna luraba tangkak amani maram asina Sujana na magi nupa Venkattagi divorce tawa panglamki Sujana na courta video messages amadi medical report yenghalami madugi report adu ubada asengmamaki Venkatna Sujana da domestic violence tawre haina thajaramki maram asina court na Venkatta Sujana amadi Chenmoy dagi lapna leinaba order tawrongki haiba matam asida makhoi anigi divorce tawnaba case su tawribani Sujana na Venkatta tha amada 2.5 lakh ilimoni pinaba court ta hairamki adubu court na 2.5 lakh tagi tabiduna 20,000 pinaba hairamki
ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯪꯀꯟꯅ ꯌꯦꯡꯉꯨꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯁ꯭ꯇꯥꯔꯠꯑꯞ ꯑꯃ ꯇꯧꯕ ꯕꯦꯡꯀꯠꯅ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯇꯣꯛꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯨꯖꯅꯥꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯆꯍꯤ 7ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯑꯉꯥꯡ ꯐꯪꯂꯕꯁꯨ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯠꯅꯕ ꯁꯥꯎꯅꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯠꯅꯔꯝꯈꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗꯁꯨ ꯈꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯗꯁꯨ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯊꯕꯛ ꯈꯨꯗꯤꯡ ꯋꯥꯍꯩ ꯈꯨꯗꯤꯡ ꯁꯥꯎꯅꯕ ꯈꯠꯅꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤ ꯂꯥꯞꯅꯔꯛꯈꯤ꯫ ꯅꯣꯡꯃ ꯁꯥꯎꯅꯔꯒ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯁꯨꯖꯅꯥꯅ ꯃꯈꯥ ꯇꯥꯅ ꯕꯦꯡꯀꯠꯀ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ, ꯃꯥꯅ ꯑꯩꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯏ, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗ ꯏꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯐꯥꯎꯏ ꯍꯥꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯣꯔꯠꯇꯁꯨ ꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯔꯠꯅ ꯁꯨꯖꯅꯥ ꯑꯃꯗꯤ ꯆꯤꯟꯃꯣꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯕꯦꯡꯀꯠꯅ ꯇꯣꯉꯥꯟꯅ ꯃꯊꯟꯗ ꯂꯩꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯊꯥ 3 ꯐꯥꯖꯤꯜꯂꯛꯂꯝꯈꯤ꯫ ꯕꯦꯡꯀꯠꯅꯁꯨ ꯑꯦꯂꯤꯃꯣꯅꯤ ꯄꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯕꯦꯡꯀꯠꯅ ꯊꯥ 3 ꯃꯆꯥꯒ ꯎꯅꯗꯅ ꯄꯩꯁꯥ ꯈꯛ ꯄꯤꯕ ꯑꯁꯤ ꯅꯣꯡꯃꯗꯤ ꯕꯦꯡꯀꯠꯁꯨ ꯃꯆꯥꯕꯨ ꯎꯅꯤꯡꯂꯝꯈꯤ꯫ ꯃꯍꯥꯛꯁꯨ ꯆꯤꯟꯃꯣꯏꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯁꯛ ꯇꯥꯛꯅꯤꯡꯈꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯧꯕ ꯄꯥꯝꯂꯝꯈꯤ꯫ ꯕꯦꯡꯀꯠꯅ ꯃꯆꯥꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯗꯨꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯕ ꯄꯥꯝꯂꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯦꯡꯀꯠꯅ ꯀꯣꯔꯠꯇ ꯃꯆꯥꯒ ꯎꯅꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯔꯠꯅꯁꯨ ꯕꯦꯡꯀꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯕꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯀꯣꯔꯠꯅ ꯕꯦꯡꯀꯠꯄꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯞꯇꯥ ꯈꯨꯗꯤꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯎꯅꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯁꯨꯖꯅꯥꯅ ꯌꯥꯅꯤꯡꯂꯝꯈꯤꯗꯦ꯫ ꯁꯨꯖꯅꯥꯅ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯔꯝꯈꯤ, ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯁꯨꯖꯅꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯤꯔꯝꯈꯤꯗꯦ꯫ ꯃꯄꯥ ꯃꯆꯥ ꯎꯅꯕꯗ ꯁꯨꯖꯅꯥꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯎꯅꯕꯗ ꯑꯊꯤꯡꯕ ꯄꯤꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯡꯀꯠꯅ ꯃꯆꯥꯒ ꯎꯅꯒꯗꯕ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯛꯂꯝꯈꯤ꯫ ꯕꯦꯡꯀꯠꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯈꯤ, ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯒ ꯎꯅꯕ ꯐꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯕꯦꯡꯀꯠꯅ ꯑꯌꯨꯛ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯂꯣꯌꯔꯒ ꯂꯣꯏꯅꯅ ꯁꯨꯖꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯖꯅꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯕꯦꯡꯀꯠ ꯑꯃꯗꯤ ꯃꯆꯥꯒ ꯎꯅꯍꯜꯂꯝꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯦꯡꯀꯠꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯝꯈꯤꯗꯦ꯫ ꯍꯟꯗꯛ ꯃꯆꯥꯒ ꯎꯅꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯎꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯍꯞꯇꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁꯨꯖꯅꯥꯅ ꯑꯃꯨꯛꯀ ꯎꯅꯍꯜꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯖꯅꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒ ꯎꯅꯗꯅꯕ ꯁꯤꯜꯂꯛꯄ ꯑꯁꯤ ꯍꯞꯇꯥ 3 ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯦꯡꯀꯠꯁꯨ ꯈꯪꯂꯝꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯒ ꯎꯅꯗꯅꯕꯒꯤꯗꯃꯛ ꯁꯨꯖꯅꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯅꯍꯟꯗꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯍꯞꯇꯥꯗꯗꯤ ꯕꯦꯡꯀꯠꯅ ꯁꯨꯖꯅꯥꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀ ꯎꯅꯒꯦ ꯌꯥꯗ꯭ꯔꯕꯗꯤ ꯀꯣꯔꯠꯇ ꯍꯥꯏꯒꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯨꯖꯅꯥꯒꯤ ꯃꯆꯥꯒ ꯎꯅꯗꯅꯕ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯀꯣꯔꯠꯇ ꯌꯧꯈ꯭ꯔꯕꯗꯤ ꯁꯨꯖꯅꯥꯅ ꯑꯉꯥꯡ ꯑꯗꯨ ꯕꯦꯡꯀꯠꯀ ꯎꯅꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯍꯞꯇꯥ ꯑꯃ ꯐꯥꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯉꯥꯡ ꯑꯗꯨꯒ ꯒꯋꯥꯗ ꯆꯠꯂꯝꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯗꯤ ꯕꯦꯡꯀꯠ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒ ꯎꯅꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯤ꯫ ꯁꯨꯖꯅꯥꯅ ꯅꯣꯔꯠ ꯒꯋꯥꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 6ꯇꯒꯤ 10 ꯐꯥꯎꯕ ꯕꯨꯛ ꯇꯧꯔꯝꯈꯤ꯫ ꯁꯨꯖꯅꯥ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒ ꯇꯥꯡ 6ꯇ ꯍꯣꯇꯦꯜ ꯆꯦꯛ-ꯏꯟ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯆꯦꯛ-ꯏꯟ ꯇꯧꯕ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯗ ꯒꯋꯥꯗ ꯀꯣꯏꯕ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯈꯔ ꯍꯪꯂꯝꯈꯤ꯫ ꯃꯈꯣꯏꯅ ꯇꯥꯡ 8ꯇ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯖꯅꯥꯒꯤ ꯃꯆꯥ ꯆꯤꯟꯃꯣꯏ ꯑꯁꯤ ꯆꯍꯤ 4 ꯈꯛ ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯒꯋꯥꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯃꯥꯗ ꯇꯠꯇꯅ ꯍꯪꯂꯝꯈꯤ꯫ ꯃꯃꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯨꯝꯕꯗ ꯑꯉꯥꯡꯁꯨ ꯑꯁꯦꯡꯕꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯂꯥꯛꯀꯗꯕ ꯑꯣꯏꯅ ꯈꯜꯂꯝꯈꯤ꯫ ꯕꯦꯡꯀꯠꯅ 7 ꯖꯅꯋꯥꯔꯤꯗ ꯁꯨꯖꯅꯥꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯤꯟꯃꯣꯏꯗ ꯋꯥꯔꯤ ꯁꯥꯅꯅꯕ, ꯑꯗꯨꯕꯨ ꯁꯨꯖꯅꯥꯅ ꯕꯦꯡꯀꯠꯀꯤ ꯋꯥ ꯑꯗꯨ ꯇꯥꯔꯝꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ 7 ꯖꯅꯋꯥꯔꯤ ꯑꯁꯤꯗ ꯕꯦꯡꯀꯠ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒ ꯎꯅꯅꯕꯒꯤ ꯃꯇꯝ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯡꯀꯠꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯆꯠꯀꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯡꯀꯠ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯖꯅꯥꯅ ꯕꯦꯡꯀꯠꯀꯤ ꯋꯥ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯔꯝꯈꯤꯗꯦ꯫ ꯕꯦꯡꯀꯠꯅ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯆꯠꯂꯤ ꯍꯥꯏꯕ ꯑꯗꯨꯗ ꯁꯨꯖꯅꯥꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯝꯈꯤ꯫ 7 ꯖꯅꯋꯥꯔꯤꯗ ꯁꯨꯖꯅꯥ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯗ ꯀꯦꯕ ꯑꯃ ꯕꯨꯛ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯑꯁꯦꯡꯕꯒꯤꯗꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10 ꯐꯥꯎꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ ꯍꯥꯟꯅꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯕꯨꯀꯤꯡ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯥꯛꯄꯗꯒꯤ 7 ꯖꯅꯋꯥꯔꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯝꯈꯤ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯄꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯐꯥꯎꯕ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 700 ꯍꯦꯜꯂꯝꯒꯅꯤ ꯃꯈꯥꯒꯤ ꯂꯝꯕꯤꯗ ꯆꯠꯂꯕꯗꯤ ꯄꯨꯡ 12ꯗꯒꯤꯅ 18 ꯃꯨꯛ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯑꯣꯏꯅ ꯀꯛꯄꯤꯌꯨꯔꯥ ꯍꯥꯏꯅ ꯍꯪꯂꯝꯈꯤ ꯁꯨꯖꯅꯥꯅ ꯃꯥꯒꯤꯗꯃꯛ ꯀꯦꯕ ꯑꯣꯏꯅ ꯕꯨꯛ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯊꯕꯛꯅꯤ ꯃꯥꯅ ꯐꯖꯅ ꯈꯪꯉꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯈꯛ ꯇꯧ ꯍꯥꯏꯔꯝꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏꯒ ꯈꯔ ꯇꯣꯏꯅ ꯐꯥꯎꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯅꯨꯡꯉꯥꯏꯕ ꯀꯦꯕ ꯗ꯭राꯏꯚꯔ ꯑꯃꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯔꯣꯏ ꯖꯣꯟ ꯗꯤꯁꯨꯖꯥ ꯀꯧꯏ ꯔꯣꯏ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯒꯥꯔꯤ ꯊꯧꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯂꯝꯕꯤ ꯑꯁꯤ ꯒꯥꯔꯤ ꯌꯥꯝꯗꯕꯅꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯔꯗꯔ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯔꯝꯃꯤ ꯍꯣꯇꯦꯜ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯦꯕ ꯕꯨꯛ ꯇꯧꯕ ꯃꯇꯝꯗ ꯔꯣꯏꯒꯤ ꯒꯥꯔꯤ ꯈꯛ ꯇꯧꯔꯝꯃꯤ ꯍꯣꯇꯦꯜꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯝꯈꯤ ꯑꯗꯨꯒ ꯃꯐꯝ ꯍꯪꯕ ꯃꯇꯝꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯣꯏꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡ ꯍꯣꯏ ꯍꯥꯏꯔꯝꯈꯤ ꯑꯗꯨꯒ ꯕꯦꯡꯒ꯭ꯂꯣꯔ ꯐꯥꯎ ꯆꯠꯄꯒꯤ ꯚꯥꯔꯥ ꯑꯗꯨ ꯂꯨꯄꯥ 15,000 ꯍꯥꯏꯔꯝꯕꯗꯒꯤ 50,000 ꯂꯧꯅꯤ ꯍꯥꯏꯔꯝꯈꯤ ꯃꯔꯝꯗꯤ ꯃꯥꯅ ꯕꯦꯡꯒ꯭ꯂꯣꯔ ꯌꯧꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯐ꯭ꯔꯤꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤ나 ꯃꯥꯒ ꯆꯠꯃꯤꯟꯅꯅꯕ ꯗ꯭राꯏꯚꯔ ꯑꯃꯁꯨ ꯌꯥꯎꯒꯅꯤ ꯔꯣꯏꯅ ꯋꯥꯔꯕ ꯃꯇꯝꯗ ꯗ꯭राꯏꯚꯔ ꯑꯃꯗꯨꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯧꯅꯕ ꯍꯥꯏꯔꯝꯈꯤ ꯀꯦꯕ ꯗ꯭राꯏꯚꯔ ꯔꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯁꯨꯖꯅꯥꯗ ꯇꯝꯕ ꯃꯇꯝꯗ ꯁꯨꯖꯅꯥꯅꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯆꯤꯡꯅꯗꯅ ꯌꯥꯔꯝꯈꯤ ꯀꯔꯤꯒꯨꯝꯕ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯕꯗꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯁꯨ ꯆꯪꯂꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯊꯨꯅꯁꯨ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯖꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯥꯔꯝꯈꯤ ꯑꯗꯨꯒ ꯀꯦꯕ ꯗ꯭राꯏꯚꯔ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯂꯥꯛꯅꯕ ꯍꯥꯏꯔꯝꯈꯤ ꯍꯣꯇꯦꯜꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯏꯕꯨ ꯂꯥꯛꯅꯕ ꯍꯥꯏꯔꯝꯈꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯔꯣꯏꯅ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯈꯤ ꯑꯁꯨꯝꯅ ꯁꯨꯖꯅꯥꯅ ꯆꯠꯅꯕ ꯃꯥꯒꯤ ꯂꯒꯦꯖ ꯑꯗꯨ ꯄꯨꯊꯣꯔꯛꯈꯤ ꯔꯣꯏꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯅꯕ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯕꯦꯒ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯂꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯏꯅ ꯁꯨꯖꯅꯥꯗ ꯍꯪꯂꯝꯈꯤ ꯕꯦꯒ ꯑꯁꯤꯗ ꯌꯨꯗꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯁꯨꯖꯅꯥꯅ ꯕꯦꯒ ꯑꯗꯨꯗ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ ꯒꯋꯥꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯌꯥꯝꯅ ꯂꯩꯁꯤꯜꯂꯨꯔꯦ ꯑꯗꯨꯅ ꯕꯦꯒ ꯑꯁꯤ ꯂꯨꯝꯕꯅꯤ ꯈꯨꯝꯂꯝꯈꯤ ꯔꯣꯏꯁꯨ ꯁꯨꯖꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯃꯈꯣꯏꯅ ꯕꯦꯡꯒ꯭ꯂꯣꯔꯒꯤꯗꯃꯛ ꯆꯠꯄ ꯍꯧꯔꯝꯈꯤ ꯃꯈꯣꯏꯅ ꯂꯝꯕꯤ ꯆꯠꯄ ꯍꯧꯕ ꯃꯇꯝꯗ ꯔꯣꯏꯅ ꯁꯨꯖꯅꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯈꯤ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯂꯤꯕꯅꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯆꯠꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯔꯣꯏꯅ ꯇꯨꯝꯅꯤꯡꯂꯕꯁꯨ ꯈꯔ ꯃꯈꯩ ꯐꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯁꯨꯖꯅꯥꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯝꯗꯕꯗꯒꯤ ꯔꯣꯏꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯕ ꯇꯟꯕꯗꯒꯤ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯗ꯭राꯏꯚꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯈꯤ ꯃꯈꯣꯏꯅ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯒꯋꯥ ꯑꯃꯗꯤ ꯀꯔꯅꯥꯇꯀꯥꯒꯤ ꯕꯣꯔꯗꯔ ꯌꯧꯔꯛꯂꯝꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯝꯅ ꯆꯤꯜꯂꯝꯈꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯛ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯕꯗꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯂꯝꯕꯤꯗ ꯂꯩꯔꯝꯈꯤ ꯔꯣꯏꯅꯁꯨ ꯈꯪꯂꯤꯕꯅꯤ ꯁꯨꯖꯅꯥ ꯑꯁꯤ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤना ꯔꯣꯏꯅ ꯁꯨꯖꯅꯥꯗ ꯍꯥꯏꯔꯝꯃꯤ ꯃꯦꯝꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯊꯨꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯑꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯩꯕ ꯏꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯕꯤꯔꯒꯦ ꯑꯗꯨꯅ ꯃꯦꯝꯗꯁꯨ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯣꯏꯔꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯝꯕꯤꯁꯨ ꯆꯤꯜꯂꯒ ꯂꯩꯕꯅꯤꯅ ꯇ꯭ꯔꯛ ꯑꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯂꯨꯄꯥ 50,000 ꯍꯥꯏꯕꯗꯨ 15,000 ꯈꯛ ꯄꯤꯌꯨ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯨꯖꯅꯥꯅ ꯌꯥꯔꯝꯈꯤꯗꯦ ꯆꯪꯅꯤꯡꯕ ꯃꯇꯝ ꯆꯪꯖꯁꯅꯨ ꯃꯥꯗꯤ ꯀꯦꯕꯇ ꯑꯗꯨꯝ ꯆꯠꯀꯅꯤ ꯍꯥꯏꯔꯝꯈꯤ ꯔꯣꯏꯁꯨ ꯁꯨꯖꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯈꯣꯏꯒꯤꯗꯤ ꯄꯩꯁꯥ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯈꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯝꯕꯤ ꯀꯣꯝꯕ ꯉꯥꯏꯕꯗ ꯄꯨꯡ 3 ꯍꯦꯟꯅ ꯉꯥꯏꯔꯝꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 9 ꯑꯣꯏꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯒꯋꯥ ꯑꯃꯗꯤ ꯀꯔꯅꯥꯇꯀꯥ ꯕꯣꯔꯗꯔꯗꯒꯤ ꯃꯈꯥ ꯇꯥꯅ ꯕꯦꯡꯒ꯭ꯂꯣꯔꯒꯤꯗꯃꯛ ꯆꯠꯂꯝꯈꯤ ꯑꯁꯣꯝꯗꯅ ꯑꯅꯧꯕ ꯀꯁꯇꯃꯔꯒꯤꯗꯃꯛ ꯍꯣꯇꯦꯜꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯔꯨꯝ 404 ꯁꯨꯖꯅꯥꯅ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯆꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯃꯗꯤ ꯇꯥꯋꯦꯜꯗ ꯏ ꯇꯩꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯍꯣꯇꯦꯜꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯎꯔꯝꯈꯤ ꯍꯣꯇꯦꯜꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯏ ꯇꯩꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯈꯨꯗꯛꯇ ꯒꯋꯥ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯝꯈꯤ
पुलिसना लाक्तुना थोलिबा थोदोकसिंग अदु येंगलमकी पुलिसना CCTV फुटेज येंगलबा मतुंग चिंगनबा खरा लैबदगी पुलिसना रोइदा फोन तौरमकी हौजिक नंगी गारीदा सुजना याउरिब्रा हाइन हंगलमकी रोइना होई खुमलमकी मखा ताना पुलिसना मा मथंदरा नत्रगना अंगांग अमसु याउब्रा हाइन हंगलमकी रोइगी गारीदा फमलिबा असि सुमनदगी सुजना खक्तनी रोइना याउदे मा मथंदनी खुमलमकी पुलिसना फोन अदु सुजनादा पीनबा हाइरमी पुलिसना सुजनादा नंगी अंगांग अदु कदाइदा थमलमगे हंगलकपदा सुजनाना पुलिसता करिसु चिंगनबा लेतना अंगांग अदु मखोइगी मरी मता थोकपा अमगिदा पिरम्मे हाइना खोलमकी पुलिसता मखोइ मरी मतागी एड्रेस तु पिरमकी सुजनाना यामना अकीबा याउदना असेंगबा अवोइबा माना हाइरकपा अदुदा पुलिसु सुजनाना हाइरिबा अदु असेंगमा मालमकी अदुबु हाइरिबा एड्रेस अदु कन्फर्म ओइनबा पुलिस कांस्टेबल खरा थारगा सुजनाना हाइरिबा एड्रेस अदु थिरुबा मतमदा हाइरिबा एड्रेस अमदी मेयोय अदु अमथ लेरमकीदे मफम अदु सुजनाना पंगाई हाइजिनबा मफम अमदी मी अमगी ममिंग ओइरमकी हौजिक्ति पुलिसना सुजनादा याम चाउना चिंगनबा अमा ओइरमकी मरम असिना अमुका रोइदा पुलिसना कॉल तौरमी अदुबु हंदक्ति सुजनाना खंगदनबा कोन कनी लोंदा वरी सानरगा हाइरमी हौजिक नखोइना चलिबा मफम अदवागी अनकबा पुलिस स्टेशन अमा हेक्तदा सुजनाबु पुसिलु अदुगा हाइरिबा असि सुजनादा करिसु खंगनु हाइरमकी मखोइना चलिबा असि कर्नाटकागी चित्रदुगा लांचिलकलबनी मरम असिना साइबर चिंगबा असि कर्नाटकागी लोंदा लोइना इरमी मरम असिना रोइसु मफम अमता खंगलमकीदे असुमना रोइना गूगल मैप्स हांगदुना पुलिस स्टेशन थिरुबा मतमदा मखोइना हौजिक चलिबा मफम असिदगी किलोमीटर 15 लामना लैबा मफम अमदा पुलिस स्टेशन अमा लेरमी हौजिक रोइसु वखल वाबा हौरमकी पुलिसना सुजना खंगहंदना पुलिस स्टेशन अमदा पुसिनबा हारकलिबा असि करिगुम्बा मरम अमदी लेरमगनी करी मरमगिनो हाइबा अदु खंगलमदे अदुबु रोइदा चिंगनबा वखल अवाबा अमदी ओइरमकी रोइना वखल खरा खलबा मतुंग मखोइना चलिबा लंबी अदुगी मताइदा थाबा अमा लेरमी थाबा अदुदा गारी खामदुना रोइना सुजनादा मेम नंगसु वारमनी फ्रेश अप तौरो आइसु चा क्लास अमा थक्के हारमकी असुमना मखोइना गारीदगी कुमथरगा सुजनाना मनुंग चंख्रिङैदा रोइना तुमिना मफम अदुदा लेरम्बा गार्ड अमदा मफम असुवाइदा ख्वाइदगी अनकपा पुलिस स्टेशन असि कदावाइदा लैबगी हांगलमकी गार्ड अदुना मफम असिदगी किलोमीटर 5 चलगा अयामंगला पुलिस स्टेशन अमा लै हाइरमकी रोइना सुजना थोरक्त्रिङैदा गोवा पुलिसता कॉल तौदुना हाइरमी अखोइना हौजिक लैरिबा मफम असिदगी किलोमीटर 5 मुक चलगा अयामंगला पुलिस स्टेशन अमा लै अदुदा हाना पाउ हाइबिख्रो अखोइ अदुदा चलगे अदुगा फोनसु डिस्कनेक्ट तौदुना अदुम पाइनबा हाइरमकी ngahak lerba matung sujana thoraktuna makhoi amu chatpa horomki roina police station lomda thorakpada sujana su khara chingnabadi phoromki adubu roina sujana da ngahaktang phamlamo aigi gari gi che changi thabak khara tawgodaba lai ngaktang leramo hairaga roina police station manungda changkhirami रोइना पुलिस स्टेशन मनुंग चंगदना गोवा पुलिस का वारी सानहलमी थोलिबा थोदोक पुंबगी वारी तारबा मतुंग कर्नाटका पुलिसना सुजनागी मनाक्ता लाक्तुना वारी सारमी गारी की दिकी हाइबदी बुट स्पेस हांगदोक्तुना बैग अदु येंगलमी बैग अदुगी मनुंगदा फिरोल खरा अदुगा अंगांगी सानबोर्ड खरा यावरमी अदुगी मखा ताबदा बैग अदुगी मनुंगदा अंगांग अमसु यावरमी पुलिसना हाइबा अंगांग असि कनानो हाइना हांगलमकी सुजनाना करिचु अकीबा याउदना आइगी इचानी खुमलमकी हाइरिबा असि अंगांग अदु सुजनाना हादोकलबा मतुंग बैग अदुदा हापचिनदुना 600 किलोमीटर लामना बेंगलोरदा चनबा तौरमबनी अंगकपनी मसाना था तरा नाउपुरगा पोक्चबा करिचु खंगजद्रिबा चही मरी खक्तंगाइबा मचा अदुबु हादोकलंबा असि करिचु खंगजद्रिबा चही मरी दंगाइबा मचा असिबु हालिबा असि करि मरमगी दमक्तनो हाइबा असि ताबदा अकीबा अमदी अंगकपा थोदोक अमनी होटल की मियोइनसु अंगकपा अमदी लेरमकी हाइबदी सुजनाना होटलदा चेकिन तौबा मतमदा अंगांग मचा अमा यारोखिबनी अदुबु चेकआउट तौबा मतमददी अंगांग अदु यारोंखिदे अदुगी मतुंग सुजनाना लेरम्बा रूम अदु येंगुबा मतमदा फमुंगदा टावेलदा ई लेरम्बदगी पुलिसदा पाउ पीखिबनी पुलिसनसु सुजनादा वहांग खरा तौरमी होटल अदुगी फमुंग अमदी टावेलदा ई तैदुना लेरमलिबा अदु कनागी इनो हाइना हंगलमकी सुजनाना मतम अदुदा महाकी पेरिस तौबगी इनी हाइरमकी मखाताना चिन्मोय असि मतौ करमना सिरिबनो हाइना हंगलमकी सुजनाना 7 जनवरी अयु हौगलकपा मतमदा अंगांग असि सिदुना लेरमबनी सुजनानासु करी तौगदबनो खंगदबदगी मागी बैगता हापसेलगा पुरखिबनी हाइरमकी अदुबु हाइरिबा असि
पुलिसना थाजरमखिदे मरमदी सुजनाना पुलिसता हौरकपदगी ओइदबा वाखक हायरंबनी मरम मसिना पुलिसनासु सुजनादा थाजरमखिदे पुलिसना रूम अदु थीबदा कप सिरपसु फंगलमखि अदुगा ई लेरंबा अदुसु DNA टेस्ट तौरमखि अदुगा अंगांग अदुगी पोस्टमार्टमगी रिपोर्टसु अंगांग असिगी मंगकता करिगुंबा मोनगुंबा नत्रगना टावेलगुंबा पोसक अमना मखौरी असिबु मेटलगा हाटपनी हायना हायरमखि हायबदी अंगांग असिगी मंगक समदा थोइदोकपा ममी ताबा लेरमखिदे अदुगा DNA रिपोर्टसु हायरबा ई अदु सुजनागी ईगा DNA मैच ओइरमखि चिन्मोई की हक्चांगदा ताकफम अमत लेरमखिदे मरम मसिना चिन्मोई हाटपा मतमदा कप सिरप पिथकलबा मतों कप सिरप तुगी मनिन्ना अंगांग अदु तुमलिंगैगी तंजादा अंगांग अदु हाटपा ओइरंगनी हायना थाजनरमी सुजनानदी हौजिकसु माना हौगतपदा सिरगा लेरमनी अंगांग अदु सिरमबदगी होटल अदुगी थांगना खुदकी सिंगली अदु कक्थलगा मसा मथंदा सिजनब तौरमबनी अदुदा सीदबदगी होटलगी टावेल अदु लौरगा ई अदु तैथोलमबनी अदुगा चिन्मोइना बेग मनुंगता हापचलगा बेंगलोर चटनब तौरमबनी अदुबु हाइबा मयाम असी सुजनागी सेमजिन साजिनबा वहाई ngaktani पोस्टमार्टम की रिपोर्ट की मठुंग इना अंगांग असी ममाना हाटपनी हाइबा चपचाना खंगलबनी अदुदी करी मरमगिदमक चिन्मोइबु हालिबनो बेग अदुगी मनुंगदा चिठी अमसु यावरमी मदुदा सुजनाना बेकट अमदी चिन्मोइगा उन्नबगी कोर्ना ऑर्डर पीखिबा अदु यानिंगदबगी वारोल इरमखि सुजनाना बेंकट अमदी चिन्मोइगा उनहनिंगदबा करिगुमा बेंकटना अंगांग असिगा उनरबदी बेंकट की मफमदा हराउबा नुंगाइबा अमा ओइकिनी खंदुना सुजनाना बेंकटपु नुंगाइहनबा पामदबदगी अंगांग अदुबु हाटखिबनी हौजिंगमकी ओइना सुजना पुलिस कस्टडीदा लैरी अदुबु माना तौरुरिबा थबक अदुगी मतोंग इना मासु चपचाबा चैराक फंगनी हाइबा असि मयामगी थाजबनी सुजना असी यामना स्मार्ट ओइबा लाइक लाइसु हैरबा मियोय अमनी असिगुमलबा मियोय अमना महाकी मचाबु हाटकनी हाइबा असि मियामना थाजनरमखिदे मियोयबा हाइबसी अइना पामा खुदिमक लोइना ओइगे हाइबा अदुदी यादबनी सुजनाना बेंकटका नुंगसिनदुना लोहंगलबा मतोंदगी मखोय अनिगी मरक्ता करिगुंबा नुंगाइनदबा अमना अमबु थाजदबा मतम पिनदबा नुंगसिनदबा असिना मरम ओइरगा मखोय अनिगी अंगांग अदु ताइबंगी फजरबा असि मपुंग फाना यिंगवा फंगदना माबु हेक पोक्चरिबा ममामगना हाटखिबा असि यामना थमोय सोकनिंगाइनी मखोय मतै मनाउना अमना अमगी मतेंग तौनदुना एडजस्ट तौमिनरगा लैमिनरमलबदी ngasi थोहनिंगदबा थौदोक असि थोलमदबसु याय बेंगट की वाफमदा अवाब कया कौथोक्तुना ngaitang oirabasu machagi nungsiraba saktam adu yengjeraga mikup amatang oirabasu pothage khanduna sujanada jinmoiga unanaba haikibani adubu haujikti angang adugi minok uba phangdana thawai yaudraba hakjang oina uba phangle masini ngasi asengma thokiba thodok amagi wari asi mayamna tabiraba matungda kari phawibage haibadu comment toduna haibiru aduga wari asi pathokchaba matamda soikhilan kiba yarbasu tabiriba singa ngakpiu haibo hamasi amuka thamjari iroi loibada channel asibu support tobiduna like share amadi subscribe tawwa kaubiganu